Houzik Paubagi Maru Eba Pauda, Union Minister of Ayush Independent In-charge Shripad Yesso Naik na phamung tara leiba Integrated Ayush Hospital sangakhre. Arogya Fair listing in Taranipan Union Minister of Ayush Independent In-charge amadi Chief Minister N.Biren na houdokhre. Amadi leingak ki maikeidagi mipainingai oide hairabsu praja meeyamgi wakhal da achouba akiba amadi adumak leiri. Kurumzari Times of Manipuri ki pau midiyang tabiri basingbu Bidyapati meng lambam na taram okchari houzik pau sandok na pizari. Union Minister of Ayush Independent In-charge Shripad Yesso Naik na ngasi Director of Ayush amadi State Ayush Society na nauna saba loiraba phamung tara leiba Integrated Ayush Hospital haunabi matung ina sangakhre. Singzamai Police Station ki manung chanba Kwakaital Konjeng Laikai da leiba Integrated Ayush Hospital adu sangawagi thauramda Chief Guest oikiba Shripad Yesso Naik na Manipur asi mahosana hidak na kanaba manamasing kaya marang kaina leiba lamdam amani maramaduna manamasing kaya adu aikoina masak khangdok pagal loinana ningthijana ngak senduna thamba mathau tai haiki. Establishment of new homeopathic college at Imphal East, Cairo under the National Ayush Mission, and I accept the state shall soon have a first Ayush medical college here. Along with the medicinal college, the ministry has approved setting up a new state homeopathic pharmacy at a new drug testing laboratory in the same location. The state of Manipur is rich in biodiversity and medical plant, and the ministry is supporting the propagation of medicinal plant under this scheme. Under the mission, the ministry has supported the state for rupees around about 44 crores from year 2014-15 till date. The ministry shall continue to support the state and initiatives in the future also. I expect that state to work with efficiency and implementation of the works and avail more benefit from the scheme of this ministry. Arogya Fair listing in Taranipan, ngasi Imphal City Convention Center da Union Minister of Ayush Independent In-charge Shripad Yesso Naik amadi Chief Minister N.Biren na houdokhre. Directorate of Ayush State Medicinal Plant Board amadi State Ayush Society Manipur na Ministry of Ayush ki mityeng makha da pangthokhiba Arogya Fair asida tongan mistol ni funi thoi hangli thauram aduda wangang leduna Chief Minister N.Biren na Ayush ki kanaba asi miyam na hokhiba matamda khangdabana thausaramde adubu ngaside allopathic ki hidak singdagi Ayush ki hidak sing asi miyam na khanglakpadagi hena pamnaba oire haiki. सबको प्रणाम करता हूँ अदुगा रसायन विरिबा हेल्थ एंड फैमिली वेलफेयर गवर्नमेंट मणिपुर इंचार्ज विरिबा श्री जयंत कुमार एगमारो Honorable Minister, Shri Karam Shyam, Honorable Minister, Cabinet PD and Revenue, Adumanda, Yansin Diribaigi, Honorable Minister colleagues, Shri Dikho, PICD Minister, Shri Shyam Kumar, Forest and Environment Minister, Shri Nyamsa Kipzent, Honorable Minister Social Welfare, Aduga, Honorable MLA Singh, Public ka sarkar lage, marak kalai ba mari, yam kanna, afa mari thambu dunia koi yam na koi concern words, public ka government ka kamai na sandar ka dum lagi dagi hai dunia koi na khalis. Masi sandana bukona badai koi honorable MLA Minister Singh ngaram tasu Tuesday koi go to village kungang kaya da koi MLA masaya ong salaka na official Singh aduga director principal secretary mayam yaong na salaka na kun na buji koi essential commodities aduga darkar laiba posting koi deliver to ba moi ya wana pa hangba koi sa thari
Houzik Manipuri gi mafam kayada paksana yumda loiba sa usek sing mabuk hogaidona hatok lamagi thodok kya lepalaitana thokliba asiga mari leinana leingak ki maikeidagi mipainingai oide hairabsu praja meeyamgi wakhalda achouba akiba amadi adumak leiri masigi matangda aikhoi gi paumi sarat anobamdagi report ama Tampaki mafam kayada paksana yumda loiba sa utek sing masak khangdaba sa makhal kharana mabuk hogaiduna sabagi thodok kaya thoglagliba asina lamdam asigi miyamgi wakhalda tangdu leitadaba amadi ohelli numidangi matam yoksilakpada pause yauna atei atopa thabak chathok chasin tawbada mipaiba faure haina miyamna phongdoknari kaithelda manama sing yodun nongmagi chara taliba imasing lawbukta law suriba miyoising mahi tamliba mahiroising amadi athapa mafam singda thabak suriba miyoisingda thodok sing asina achouba mipaiba ma ohelli hiram masigi matangda miyamna tongan ba mot kya phongdoknarakli ngarang makta juko akhoi hingonungjida cha do thoye samai tawre jenjida khotlamba tawbadagi khoi hingonung mayam je hawdoknaraga mabu phaba ngamaga diana khoiju tanabani adubu pai laiti tanaba phangidi labuk thabo hoji khoidi lawgi singi matamnina law suba khotpa je tasengna kire ngarang khoina ahing tumba mikap thokla kanda mikap thokpadi nate hangdong jin chingnarakpa kanda khoije mit gyalo loina mag mikap thongna hangdong ani je siling matak sida hekta khoigi sikpagi makhonjina yadar khoi loi hawgale khoina di hangdong obuni hangdong ne taraga hangdong amana khoi hangdong ina siling ama kano phairen ji tonga leraga hangdong sa gi khoila hangdong ne khaliba pose sijina di mamai ji ipak paga negi khoigi mami kase irang lange ba ina khaleba matam kaino chi hangdong tok chawgre ko khallaga hangdong machu ji khoigi kari machu haidono khangde ena saji ure haiba taraga su tasena exactly masigi saji gi tasengna magi photo camera na singba de gi exactly masi mangmak to hekta masi asengba thajani ha ba mong da ubati am da yawdri ada imana bagina chale sa fraji ko shalo lawdre sadri tanza dur mangre ada koi college ki koi hostel gi koi bije khadi moleba songe dena si unwanted incident tholak pa yabe gi dum koi to insecure feel to jai tare thwe ha basida akibadi adum lei aduga khoina sarkar da haining badi masi kari no habadu thigat piraga ma je phabi ba ko parja sida akiba se bibi da ba uji ka de ki bin gari je phone kauna raga ko ga je smang da thongjalalaga tongne ba 아니 yumgi ga swang doi thugel oi thongjalalaga tongne ba ki bai chang je hujik sanga ka no thoktanan khotana torisi tobu amdi leina ko noi sum khangamani ko sidi noina like tam bagi tuition chathok chasin dong hek mamselak da noi da phawba nungai to sing to apetang share to birone numidang wairam sum lak kano khoi lak pase sum isada dum ki ba dum phai ko khoi thingnaradi kaina ado biamna hainaba da sum sado kano thingnaba khodingi wandaba khotnaba adumain toidana ado khoi dum kise hadi chathokpada ki ba dum phai sa sigi chapchaba khudam changdam phangdrabashu sa makhal amadi leire haiba thodok kaya asina sakhi oibna miyamgi wakhalda mipaibadi adumak leiri oirakliba fium asida miyamgi wakhalda leiriba mipaiba shi kokdamba mari leinaba authority gi maikeidagi khongthang kaya lokhatpaga loinana wafam kaya su thamlakli yes from every side comments are coming that those victims are giving the same description of the animal it looks like a man, it looks like a chimpanzee. No, I would request the public to not to believe on such kind of accurate descriptions, because it may create panic. The reason is there is no such animal exist. It is only just you may say it is a kind of imaginative description, and sometimes out of panic, sometimes out of fear also. Some people may describe like this, but let us believe on the evidences which are there. Let us believe on the science, basically. Let us not believe on the belief itself, or the what people may imagine. We should not believe. And I am sure that the people of Manipur are well educated, and they are very much aware. They will understand our position, and they will understand the science also. So let us see how it comes. And Forest Department is working day and night, and now Police Department is also activated. We are working together, and we are getting good support from civil societies. We will be coming with the good results very soon.
ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯁꯥ ꯑꯁꯤ ꯀꯔꯝꯕ ꯁꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯆꯞ ꯆꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯄꯥꯏꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯃꯛꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯔꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯁꯥ ꯑꯁꯤ ꯌꯣꯡꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯃꯃꯤꯠ ꯂꯥꯎꯏ ꯀꯪꯒꯥꯔꯨꯗꯧꯅ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯑꯃꯔꯣꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Tom TV, the first private satellite TV channel of Manipur, now available at Tata Sky on channel number 1973. ब्रेक की मतुंगदा पाव मखाता ने पिजरी था असगी मरीगे निमिदांग पुंग मंगागा मिनिट निफु मंगारोम ताबा मतमदा मणिपुर पीपल्स पार्टी के जनरल सेक्रेटरी एडमिनिस्ट्रेशन पाइरिबा हाउबिजम गीताजेन की घरी अवांग लेकाइदा लेबा युमदा सखंगदब सिंग नोंमै कापसिन लंबगी थौदोकपु यानिंगदब फोंगदोकतुना ngasi पोलो ग्राउंड मनिंगदा लेबा एमपीपी की ऑफिस ममांगदा वाकत मिफम साथखरे वाकत मिफम अदुदा युमलक्ता नोंमै कापसिन दुना अकी अखंग थोहनबा यानिंगदे पॉलिटिकल पार्टी सिंगबु मानब मियंगदा येंबियु हाइना थाबा प्ले कार्ड सिंग सिजिनखी MPP की सेंट्रल कमिटी की मेंबर अकोइजम अभिराम ना हाइखिबदा MPP की थौपुरिबा गीताजेन की युमदा नोंमै कापसिन खिबगी थौंग असे यानिंगदे लेंगाक असना लॉ एंड ऑर्डर की फिबम फगतले हाइना लाउरबसु पामदबा थौदोक कया लेप्तना थोकले हाइखि मागी मुपासी हो उसको उन्नति करी इसको मुक्त करवा लेंगाक ना बॉर्डर टाउन ओइरिबा मोरे सब डिवीजन की मनुंग चनबा म्यांमार गा ताइनबा हाउलेनफाई विलेज दा पुलिस आउटपोस्ट अमा हांगदोकनबा वारेप लौखिबा अदु तारामना ओकी अदुम ओइनमक मनकांग विलेज पुलिस आउटपोस्ट हाइना थोनगदबनी हाउलेनफाई विलेज आउटपोस्ट हाइना थोनबा यारोय हाइना मेनकांग विलेज की चीफ एम लावन ना फोंगदोखरे ngasi मनपुर प्रेस क्लब ता पांगथोखिबा पाउगी मिफम अमदा वारोल पिरदुना महकना हाई लेंगाकना हाउलेनफाई विलेज पुलिस आउटपोस्ट हाइना थोलबदी मदुगी मायोक्ता बन ब्लॉकेट यावना खोंजंग कया संगसिनगनी हाइखि serial number of 40 serial number number aduga akoina awi haulen pai hai policy matam khitang da ni irang na la irang khitang lai ram da akoi se ni ja ki gam da da maram aduna maram oiduna akoi sina leibang an da akoi sina 92 da akoi se lam si thado ga maptam akoi se houdokhre se houdokhre matung na akoi na akoi lam se chance lawra मखोई चंगजिन लगा अखोई लमसी तारो पाउ लेदि से अखोई खेत्रीगांव केंद्र की मनुंग चन्ना लेबा इंटरनेशनल अमदे नेशनल के थाकता महिरोसिंग ओपगी थौरम अमा ngasi खेत्रीगांव कम्युनिटी हॉल द पांगथोखरे सोशल वर्कर शेख नूरुल हसन ना सिंधुना खेत्रीगांव केंद्र की मनुंग चन्ना लेबा तोंगान तोंगान मसाना सिंगदा इंटरनेशनल अमदे नेशनल की थाकता लमदम असिगी माइ पुरखरबा सानरोइसिंग ओखरे ngasi सानरोइसिंग ओपगी थौरम अदुदा केंद्र असिगी तोंगान तोंगानबा मसानादा नेशनल अमदि इंटरनेशनल की थाकता लमदम असिगी मिंगचत पुरखरबा सानरोइ कुंदा लुपा लिसिंग तरागी मना पीदुना सानरोइसिंग की पुगनिंग थौगतखे थौरम अदुदा शेख नूरुल हसनना लमदम असिगी सानरोइसिंगना मालेमदा अखोइबु सक्ताक्तुना लाक्लिबा असिबु पुगनिंग थौगतपो ओइना थौरम असी पांगथोकपनि हाइखे तोंगान तोंगान फील्ड्स डिसिप्लिन गयादा कोई अफाव प्लेयर क्या पुथोकरे तब मखोइबु इनकरेज तोबीदबा मखोइबु स्पॉन्सर तोबीदबा मखोइगी फ्यूचर सिक्योर इननबीदमक्ता फाइनेंशियल सपोर्ट टेक्निकल सपोर्ट पिबीदबना मरम ओरगा यामना निंगबा काइना लमखांगदगी हनकिबा ngaktani ngasi thoram aduda Khetrigaon Gram Panchayat Part 1 की प्रधान MD जोगलुर रहमान Khetrigaon जिला पंचायत की MD Nazirul Islam amadi Princeton International School की चेयरमैन अलहास नूर मोहम्मद सु सरुक याखी
Hero I League season listing in Taranipan listing in Taramapan Arogya Lamdam Asigi Amatangairaba Football Club Ama Oidiba Neroka FCG Ahum Laksuba match Tha Secretariat Kinungtilpung Anitaba Matamda Kuman Lampak Men Stadium the Indian Arrows ka Sanaragani Neroka FCga Mayuk Nagadoriba Indian Arrows ki team Asida Mamang Chahida Indiana Yumbu Oiduna Pangthokiba FIFA World Cup Under 17 da Bharat ki Mahut Sinduna Sanakhiba Lamdam Asidagi Haukiba Boris Amarjit na Chingba Yawi Hiramasigi Matang ngasi singmairong da leiba hotel classic grande da pangthokiba paugi mifam amada Neroka FC amadi Indian Arrows ki team gi maikeidagi phongdokhiba da. For us, traveling everywhere is just an opportunity for us as the Indian Arrows to showcase the brand of football that we are playing, to showcase the talents that we have in our team, and to showcase that this is the future of Indian football. And definitely you will see these boys playing for the national team in a couple of years' time, for sure. We are to take 3 points. We will give our best. And please come and support us for Indian Arrows as well as Neroka. But at the moment we are happy because he enjoyed finally the last match. And to be honest, if we have Kasumi just with 70% or something like that, I'm so happy because Kasumi is very important for me, for the team, for the club, for everyone, about his skills, his experience. So I hope to see again Kasumi like last month and anytime, to be honest. Yang sekarang ini itu kita digital work like open like day. Apa yang saya just pergi post nanti pergi training dah. Amuka hana break amata galozari. Lengsin Biraksi Pravia Emporium Iramdamgi Iyongda Sajaba Ningthizaraba Fizol Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atay Makhal Mathel Kayagi Fajaraba Nupi Singi Oiba Fizol Singh Kongbigani Pravia Emporium, Singjamai Chingamathag near Gemon Gas Building. Break matung da pau makata na pizari. Haukiba Ningthokaba Numita Bulunda Sarda San Hatpaga Mari Lenana, Tokiba mob violence da Lake Hidraba Police Inspector Subot Singha Mihata Cheneba Mui Singbu, Aindi Oiba Matik Chaba Dandi Pigani Amadi Mahaki, Lehoriba Masa Singi Lyric Laisu Tamba Amasung, Lon Kaya Singbagi Daitasu, Rise Adugi Lengakna. Pangthokani haigna Mukhyamantri Yogi Adityanath na Laikhidraba Police Inspector gi imung manunga ngarang Lucknow da unawada phongdokre amaromdana Minister Gagna haikre compensation oina lupa lakh yankhai oina su piragani amadi state adugi lambi amadi college amasu Laikhidraba Subot Singha gi maming tholagani hairi police ki matung inna Bulandasar unit ki Bajrang Dal gi convener Yogesh Ras thodoktu da cheneriba mioi kunmari ki manungda yawi hairi. Pol Satariba Chhattisgarh da hardcore Naxals Humpunitoi Security Forces ki mamang da khutlai thadok pabu Union Minister Rajnath Singha na achouba mai pakpani haina phongdokre mioi humpunithoi gi manungda yangkhai manga di Narayanpur district da khutlai yauna changjaki hardcore Naxal sing adu CPI Maoist ki Katul area da Hingsagi Thabak Chathaba Kangbuni Hairi Sit Marfu Daragi Chhattisgarh Assembly Election November gi Tarani Thoi amadi November Kunda Tangkak Ani Thokna Pangthokani Tauramba Adu boycott Tawkhibani Surrender Tawkhraba Tungda Twitter da Thagat Pawarol Singda Home Minister na hai government gi surrender policy na hingsa thadokna ba Naxal cadre Singda taksilakibani Khulai Thadokiba Asna Chhattisgarh government na left-wing extremist singi surrender amasung rehabilitation policy mai pakna sangsilakpani hairi. Lisingani manga da Jeros Heights W. Buski Presidential Library da Maikum Hangdokiba locomotive na Laikhidraba President ki funeral train jinglagani hairi. Nipuga Mathoi Suba President ki owner da 41 Mingthon ba 4,300 horsepower ki machine adu season naduna ngasi bus ki aroiba yahip tanphamda pugani
Locomotive adu Houston dagi College Station fauduna Texas A&M University ki Presidential Library da fumlagani flag na yomsin ba president ki coffin adu miyamna unaba transparent wall gi karda pudana chatkani ngasi phone ki ba pawche sing da kari kari maru iba paw yauri bage haibadu amuktang punna khangminasi Sangai Express Yumsada Landava Thadok Bohuin Oidori CCF Chief Conservator of Forests Police ka kamnavada ama sokle TA personal yawn ahum fare Revenue Department pu fana ngangna dribasi ngangna halagumsi Angang da nattavali chalamba sahi manga jail Pogna firm Nupi singa digital technology gi gyan ningthina lahengadavani Governor Yumsada Landarakpa ngasi asengba ama khanglagani Anurag Sahitya Academy Award lauthokpada Budichandra Haisnambagi ngamkhaigi wangmada yaurakle Manipur gi MLA Nipan gi mathakta criminal case leiri Commando ga khuthoknabada ama sokle territorial army yauna mi ahum fare Naharol gi thodang lamdam asigi nupi sing yamna haithoi sing thoiba oibana malim gi oina chawkhat lamjel da saruk yaba ngamnaba digital knowledge pion tangai fade Governor Will gi expert singna camera trap tawduna chatharakpa investigation gi report ngasi puthoklagani Anurag Bajpai Farmer singna double cropping tawbagi mahutta triple cropping tawba matam oire Director Disabled singi mateng pangna balairiba loop sing punsinduna thabak tawminarabada chawkhat maikeida changsinbada mateng oigani Minister Shyam Huyan Lan Pau Yumsa hatlakpa expert singna thizinbada fanglakpa sing ngasi lauthoknaba sem sakhre Digital literacy gi maru oiba sing nupi singna khangba mathautai Governor Pak sanna tharamba ganja pambi sing yanthatkre Budichandra Haisnambada chahi asigi Sahitya Academy Award pirgani Commando ga khuthoknarba tungda asokpa ama yauna ani fare Sana leibak chahi manga hena chontharaba project pumnamak makha chathahaloi Donor Revenue staff singna thamoi sengna thabak tawdragadi mishimina thokhangani K Sham Commando ga kapnabada utlagi kadar ama panduna sokle army ama yauna kadar ahum fare Budichandra Haisnambagi ngamkhaigi wangmada haiba larikta Sahitya Academy Award pirgani ETL Express Digital Literacy amasung online safety program launch tawkhre Digital gi matengna Manipur gi nupi sing sakti pirabadi malem gi lamjel da yawbungangani Governor nungsinabada yumpham oiba kunai ama semba darkar lei taruk suba winter disabled mela ngasi mapung fana loisinkhre MPP gi General Secretary gi yumda kapsillam lei Iraiba Revenue Department gi official sigi asoiba amana tungda hatna sunaba thorakadawribani K Sham Digital Literacy gi khudong saba lawduna Manipur gi nupi singna atopa state singdagi sonthadana ba hotnasi Book fair manungda ban blockade tawbigano Aroibada maroiba paw amuk hanna Union Minister of Ayush Independent In-charge Shripad Yesso Naik na phamung tara leiba Integrated Ayush Hospital sangakhre Arogya Fair listing ni taranipan Union Minister of Ayush Independent In-charge amadi Chief Minister N.Biren houdokhre amadi leingak ki maikeidagi mipainingai oide hairabsu praja meeyamgi wakhalda achouba akiba amadi adumak leiri Housekidi Manipuri paw matang sa loisinjare ahenba paw ga loinana nimidang pung mapal dang phangbigani